उरखुल डिस्ट्रिक्ट सीरीज 9 बॉम पोखाय में सेनब नुपी अनि पुलिस कमांडो की टीम अमना फारे हाइरी ngasi CMN Birenna ngasi khungang sasi yum sangsi campaign hawdokre eviction gi mayokta miyamna singmairong da khongjang sensin khre NH2 gi saruk yauna singmairong gi akoy mafam singda pung 12 gi ban kaukhre BJP gi nifu marirak suba mapo kumon palan thorom pangthokre lebag asi hena mapangan kankhala hanaba amuk hana wasak minersiana minister N Birena phungdokre अमुकोना लाइरबा पनखै मखादा लेबा इमुंग सिंगी क्लास अमदगिना तरा फावबा तमलिबा माहिरबै सिंगदा लेम लाइरिक मतिंग पांखरि खुरुमजरी चितारंजन मैतेना अहानबा प्राइम टाइम पिजरी उरखुल डिस्ट्रिक्ट की तोंगान मफम सिंदा बॉम पोखाय में सेनबा मणिपुर नागा पीपल्स फ्रंट MNPF की ओवरग्राउंड वाकर ओबी ममा मसा पोलम कया गलुने न फगत पंगम ख्री पावसिना हाई तरा तरुक सुबा सामने फल्स की माइकैदगी यांगंग पोपी बाजार दगी एरिया दा लालहोबा खरा लेरे हाइना पिरखिबा इनपुट अमगी मतुंग इना CDO यूनिट खाबाई सोई CDO इम्फाल वेस्ट CDO इम्फाल ईस्ट उरखुल डिस्ट्रिक्ट पुलिस अमदी नुपी पुलिस यावा अपुनबा टीम अमना यांगंग पोपी अवांग लेकाइदा लेबा थिंगोम रविंद्र सिंह सही निफुमापन अपोपा लेखिद्रबा TS तोम्बी सिंगी मायुमदा थीबो हुंबगी थबक सथबदा MNPF की ओवरग्राउंड वाकर ओबी ममा मसा नुपी अनि अदु फगत पंगम खिबनी हाइरी फारबी नुपी अनि अदु उरखुल डिस्ट्रिक्ट की नोंगदम टी विलेज दगी जोरा जोजो जाजो सही निफुमगमापन अपोपमा नापिगनी मपुरैबा रिसुम हाउ जाजो अमदी लैसा जाजो सही कुंगनी थोय अपोकपा रिसुम हाउ जाजो कवि मखोय अनिबु असम वाहंग पहोंग चथबदा मणिपुर नागा पीपल्स फ्रंट MNPF ओवरग्राउंड वाकरनी हाइबा खंगमंगम खी फारबी जोरा जोजो गी मपुरैबा रिसुम हाउ जाजो MNPF की फाइनेंस सेक्रेटरी नि महाकी पौतांग मतुंग इना लुफ अदुना मियाम द डिमांड तवा सेल्फम सिंह लौखटपा अमदी खुलाई सिंह पुथोक पुसिन तबगी थबक सेनै ममांग थादसु डिमांड की सेल्फम लौखलब मतुंग GPC नदुना बैंक की खुथांग द सेल थादुक थासिन तौखि हाइबसु खंगमंगम ले हाइरी ममा मसानी अदुदगी मोबाइल फोन अमदी सान थनबा पोलम सिंह फंगले मखाताना वहंग पहोंग चथनबा यांगंग पोपी PS द सिनखरे हाइरी अमरोमदा इम्फाल वेस्ट डिस्ट्रिक्ट की पुलिस टीम अमना ngarang अहिंग पुंग तरागमा थोइ रोम ताबा मतमदा लिलोंग थोंग मनाकी तकपोकपी आउटपोस्ट लंबी दलाकपा गाड़ी सिंह चेक तबरिंगैदा लिलोंग लोमदगी लाकपा I-20 कार अमदा तोंगदना लाकपा मियोय खरना नोंगमै ब्लैंक फायर तौदना नाथोक्तुना सेनखिबदगी पुलिसना गाड़ी अदु कोइतान तानर मतुंग हाइरांगोय थोंग माइबम लेकाई मपादा पुलिसना फाबंगम खिबगा लोइना कार अदुदा तोंगलपा मियोय अहम सु पुलिसना 32 रिवॉल्वर अमगा कापथोखिबा नोंमै तोंगनी अहम कोनना फागत पंगम ख्रे हाइरी पुलिस ने नोंगमगा कोनना फारम मियोसिंग अदुदी थोक्सोम ग्यानेंद्रा एलियास बेनजोन सही कुनगा तरुक अपोकपा TS मुनिंद्रो हाइरांगोय थोंग माइबम लेकाई इंगुदम डेबिल सही कुनगा हुमदोय अपोकपा आइतोंबा सिंगामखा फुरामखोंग अमसुंग आकाश दास सही कुनगा मरी अपोकपा लेखिद्रबा जयंत दास न्यूज सेकोन दिमदाइलुंग दगिनी हाइरी पुलिस की पाव असिना मखा तारदुना ngarang ahing pung tarama thogam tara mangarom tarpu matamda Imphal West District Police की माइक 94 की टीम अमना लिलोंग थोंग मना की उपोकपी आउटपोस्ट द लंबी द लाकपा गाड़ी सिंह चेक तवरिंगैदा लिलोंग लोमदगी I-20 कार द तोंगदना लाकपा मियोय सिंह अदु पुलिसना आउटपोस्ट अदु योक्सिलकपदा नोंमै मसा अमा सतोकलगा ब्लैंक फायर तवरमलगा नाथुकना सेनखि हाइरी तुंगदा पुलिसना सेकिंग टीम OC सिंजमाई Y किशोर सान मैते DSP CDO इम्फाल वेस्ट अमसुंग OC लमसांग PS की अपुनबा टीमना सेन खिबा कार अदु तानरबा मतुंग हाइरांगोय थोंग माइबम लेकाई मनाक्ता फाबंगम खिबनी हाइरी पुलिस गैनेंद्रदगी 32 की रिवॉल्वर अमा कापथोखरबा नोंमै तोंगनिंग अहुम फागत पंगम खि हाइरी
Chief Minister Nongthomam Biren Singh ngasi Abhiyan of BJP OBC Morcha Manipur Pradesh khungang da sasi yum sangsi campaign samajik nai saptak gi makhada double engine gi BJP lengak asina OBC community gi paikhalaliba yai fathosil kaya ningthijana khangan bagal loinana tangai fadrawa miyoi singda thausil sing asi yahonanaba pandam thamli Revenue Village number 11 Laifam Sifai Imphal East District ki manung sanba sehi yangkhai gani thoirom seit na leramba lamda sajilamba structure sing ngarang ayuk angan bada Imphal West District ki SP Dr S Ibom Sana lusingba Imphal East District Commando gi team manga yaba apunba police ki team amana eviction tawrakhibabu yaningda ba phongdoktuna ngasi singmairong gi apunba yaningda ba phongdoktuna wakat mifam Sathaki bagalona miyamgi oba mifam pangthokna warip kaya lawkhri ngasi singmairong da maikai adongi miyamna huralana da ahingda eviction tawagi thawong yaningde haine iba banner thetuna sangsin khiba miyamgi khongjang amadi mifam aduda haying ayuki pung taruk tagi nungthil pung taruk fawba NH2 yauna singmairong da konba mafam singda ban chithanaba phirip lawkhri Khongjang adu da saru yakiba singna phongdor khibagi matung inadi CMALS ki secretary KS Thangambana Singmairong Youth Welfare Association Saiwa Singmairong Mamang Laikai Mamang Awang Laikai Sinov CMALS amadi Singmairong apun mamaira paibi gi Sanglen Singkop sana ngarang ahing Thugairamba thawangdu yaningdi ahallaman singi haktagi laikai asigi oina leklaba lampak Singmairong Upper Primary School amadi club maira sang amadi singluki lamasi lanai oina patata sinuna namphudalong nanaba honarpa laibak thibani haiki mahakna makha tarduna tawthongdagi maibam hari piari haiba nupi amana laikai gi lam asi mahaki mapupokna thamlamba lamni haina sasinaba sesang puthokuna wakalakpadagi ing kumjali singamaga samapan humdragani thoidagi hauna court case thengnaduna lakhibani thengkhang kayada lam asi eviction tanunaba honarpadagi laikai miyamga thengnaduna laklaba matung ngarang ahing athengmada masing yamlaba police team sijinaduna club maira sang amadi singluki sangsing thogairam khibani State asigi power lifting is sanaroi hana puthokuna masana asibo yokhatpada achowa thaudang lauduna lakliba club amadi lampak asibu kananaba singmairong apunba miyamna leptuna leiri singmairongna konfirm singa lam leiba yonba laikai asigi club amadi singluki ayaba launanaba haiba laikai warep leibana miyoi amatana haiba laikai gilam asida yumkai sajilakpa yaroi haiki Wahan tok leitaba semjin sajinaba puari da yumpham oirga laikai gi lam launaba honarliba asida mari leinaba singa ahinba miyeng singsinbiu lampak kalasi haiba minister gi kholaugi mayukta laikai asigi amata ngarba lampak asibu laksinaba honarliba asida CM akanba miyeng sangbiu haina mahana phongdokhi ngasi wakan mi fam adura saruya khiba laikai miyamna singmairong gi lam masjid amata mangba yaroi ipai pugi lamda sinarapa singmairong miyamna thenagani amadi sanaroi singi sanabung mangba yaroi haina kholau kaya silauki 2020 da amuk lakhi base akoina supreme court da akoina stay order ama laujaraga madu akoina chimjagi bani iseng sengbadi oh sorry High Court Haigadabani, Aina Supreme Court Haidu. Ado Makata Kodamasi, Tenkankiada, eviction program, Matam Lakuduna, Masi Makoigi Ashoiba, Amasu Semson Sajanbo, Madam Moiduna, Masi Taubungam Gide, Amadi, Lekai, Apunba, Mayamgi, Benosina, Makoi Changbangam Gide. How giba Haibadi 22 ki September da haiba mafam tang September ki tang 13 da atongbo iho ma thoki madudasu aikoiga makoiga ungnaba ama makhata ba aikoi tawraba matungda makoi adum handuki adubu khangawdana mathang tingang ke ada eviction ji lakpasi aikoi laikai gi miyamna adum tingduna lakpani adubu ngarang gi tang manga si makoi eviction tawnabagi aikoi pau phongjegi madugi sem saba aikoi doijabani madugi ahing makta yamna mina tumna himna dana laiba matam moiba yamna tawhidaba haiba tare pural lanada haiba police personnel masing tingam daba mayam ga loinana mi 144 salairaga haiba
Sanglen asi club amsung maira paibidi amasung singluk ki sanglen asi hujik chekup tana bugai Laibag asigi lengang pariba Bharatiya Janata Party gi nifumari suba mapok kumon BJP Sadbana Diwas Bharat Pumbada pangthokre Manipur da su nitai pachu thekta leiba party asigi thangban sanglena pangthokre Tharam asida Chief Minister Sri N Biren Singh na party asigi firal singha khibagalunena Chief Minister amadi party gi thangmi singha Dr. Sayama Prasad Mukherjee amadi Pandit Dindayal Upadhyayada Laikatuna Ikai Khunba Utkibagalunena Tharamgi Manung Sanna Bharat ki Prime Minister Narendra Modi amadi BJP National President Sri JP Nadda gi party gi Wakar Singh da Pikhiba speech CM N Biren Singh State GS Organization Sri Abe Giriji Sri Mainam Borot Singh Sri TH Yumjau Singh Sri N Ibohal Singh former State President Sri KHS Bhavananda Singh yauna thangmi Singh apuna yengminakhi Ngasigi tharam adura CMN Birena Fongdokhibada Karikatas Singhi Honaba Kanba Amadi Sakhatba Soktaba Naidana Kathokpana Party asina mai pakpagi asoba maramni lunena ngasi party asina leriba film asi ekhogi lusingba singi amasung Karikata Singna Kathoklamba adugi mahaini ekhogi lebak asigi damak thabak hena taunanaba amadi lebak asi hena mapangal kananaba amukhana wasak minersi haiki All Manipur United Clubs Organization Amukona Miyamgi Oiba Thabakaya Pangthok Saduna Laksariba Adugi Makha Chatharakpa Oina Imung Manungi Awaban Maram Oiraga Nauriba Mahiroi Singi Tamnariba Bosem na prescribe Tawa Larik Mating Pangba Hokri Amukona Class 1 Dagina 10 Fawagi textbook Sing Asi Yentopagi Thorang Ama Paikhaliliba Si Amukoda Lamdam Asigi Tongan Ba Imung Singi Miyoi Singna Amadi local club kayana makhoi gi area da lairiba angang singi lairi kharam mateng pangmina ba harpadagini lairiba angang singi makhoi na tamliba class ka sanaba awat palarik sing adu pibani larik pula piba mahiroi kaya su yauki amukona ahan bo oina amukogi office tagi yenthokpa haukhrabasu matungdadi tongan mafam sing satuni yenthokani ngasi angang singi textbook sing yenthokpagi tharam adu amukogi secretary general Dr. Norendra Thoksom assistant secretary and Lokendro amadi executive member Santi Kumar na lusingbat team na yenthokhibani Laitalari na maram oiduna amukogi khuthangda larik pibina ba hajarpa sing ngamliba makhai amukona mateng pangna ba thorang taujari orphan home sing da leriba angang kayasu makhoigi textbook ki awat paleri aduna mateng kharap pangbiyo haiduna makhoigi authority na amukoda harakpa lebana orphan home adura leriba angang sing adugi awat palarik athuba matamda loina mak pina ba thorang tauri makhata na textbook ki mateng pangna bagi thabak sathakigani hairi Sakang dabas singna lalambung high school da school asigi fitting tawdunat leiba wire kaya ama huran khibagalunena mahiroi singda pijanaba thamba midday meal gi seng bora ani huran khri thagdogasi tha asigi hawkhiba marigi ahing nongyai da thokhibani hari pawsina hai mahiroi humfudra muktam liba Imphal hospital gi mayuk nabada leiriba lalambung high school asida nong subagi khudong chabalauraga angoba machugi apron ublaga yosei sinaduna sokaya phakairam khibani hari loina school asida leiba mahiroi loop SSUM gi office so su thugairam khi hiramasida police ki team amana su laktuna yengsin khre hauji phawdi kanana kari maram gi dama huran khibano haiba khangmangamdri School asigi principal Lefrakpam Jamunana Fondora Kibada School asi fencing pibam fataba amadi caretaker laitabana maram oiraga huran basing sanglamani lengang na athubada miyeng sangbiduna school asigi oiriba pibam asi yengsinbiu natrabadi school asigi maru oiba se sangkaya manglakpa yari haina fondorli ngarang sin nong yam chure aduna koina police ta pau bir kana police ni la amma kanda moina photo number ya basu nam khre degi poche amanga ta kari moi ta su koina complain tawbo su lei khre adagi maru oina sarkar da husi koina haijaning si school jigi fencing si phatabana maram oiraga huran bache changlam bai yai haina koina khale mo koina sing do puthok khibagi maram mari tabaga su leiramme adagi de mi kaya huran bano habadu su sagi numidang oibani na koina kaimta khanghaudre
G20 leibak singa market potential leiba northeastern states singa invest tawiyo haina external affairs amasung education gi union state minister Dr. CHITARANJAN singa appeal tawkhri ngarang Nagaland na pangthokhiba B20 mifamda keynote address piraduna Dr. CHITARANJAN singa haiki region asibu sakhat hanaba ahinba miyeng thamli haibasi prime minister's development initiative for northeast region gumba khongthang kayana uli region asida leiriba khudong sabasing adubu yengladuna prime minister Narendra Modi makna India gi sakhatpagi anoba engineer haina phungdokhiba leikri ministry of external affairs ki G20 secretariat ki makhada confederation of Indian industry na sinduna ngarang pangthokhiba mifam asina northeastern region da pangthokpa B20 gi mari suba amasung aroba event ni event asi mamangda Imphal Aizawl amasung Gangtokta pangthokri mifam adura lebak kunga taret overseas industry kunthagama pandagi delegate humfu amsung diplomat kunga marina saruyakhi business kun asina G20 gi makhada leba private sector bu masak takwa group mani social media sizinaba singda seksim nasi haina state asigi DGP P Dongel IPS na miyam da wafam kaya thamli DGP P Dongel IPS maki Mahaki Facebook post ta thagalpa message amada mahak na hai social media ki platform asimyoy khudimangta nungtigi sizinaba oibanina online dagi tharakpa friend request lakpada section view online message sing da response su tawiganu amadi sakhang daba sing dagi lakpa request sing yamna tempting oibasu accept tawiganu haurakpada maram laitana post nakhoi status amadi video conservation su update tawiganu cyber fraudster na makhoi post sing adu record tawa yai aduga ikaiba pibaga lorena nakhoi sel lathokhiba yai natai sadaba video request amata da aya pibiganu hawrpadadi nungaina thokpa oiba yai adubu lorakpadadi yamna amot patuka cheningai oiba ama oirapa yai hairi mahakna hai karigumba nahak cyber crime gi victim ama oirabadi 9130 da call tawduna nasagi wakatpadu www.cybercrime.gov.in register tawiduna aduga social media da cyber dose follow tawiyo aikhoi puna seximinasi amadi aikhoi puna cyber safe oisi hainasu haiki. I would like to talk about basic precautions while using the social media. It is such a platform that everyone uses it every day. I would ask you to be vigilant, especially while accepting a friend request from strangers online. Do not accept and respond to online messages from unknown persons, even though it may be very tempting in the beginning. Do not post status update unnecessarily. Cyber fraudsters may record your post, your status, and your video chatting sessions and misuse it to harass you or extort money from you. Do not entertain any indecent requests during a video call. Initially, it may seem very enjoyable, but in the end, it may turn out to be very ugly. If you are a victim of cybercrime, dial 1930 and register your complaint at www.cybercrime.gov.in. I'm following cyber dose on social media. You do the same, please. Let us be vigilant and let us be cyber safe. Thank you. India ki President Draupadi Murmu mahaki numit humni ki khongsata ngarang numit yungba matung Assam da thungkre hairi. President Draupadi Murmu na Assam da leringai da mahakna Kaziranga National Park ta chatuna park asiki phibam singyeng singani aduga Kaziranga National Park asida Guts Utsap hodokani amasung Guwahati High Court ta Platinum Jubilee Celebration da sarv yagani hairi. How Kiba Ningthaukawa Numiki Numidang Waram Pungtaru Makharum Taba Matamda Urkhul District ki View Lane Bazaar Manakta Leba Tangkhulnaga Community Center Mayada Bomb Pokhai Anduna Non Local Manga Asok Apan Nanghan Kibadu Anya Thingkraba Lalhop Nationalist Socialist Council of Kanglei Park Nasok Nasathakibani Hairi Nasok ki Publicity Secretary S Siratna Thadorpa Sirul Amagi Matung Inahai Bomb Pokhai Kiba Adu Mafum Adura Lairiba Dukan Singna Lub Asida Register Tawadamani Lubasina Lamdam Asigi Identity Amasung Culture Bu Ikai Khumnaba
lamdam asigi miyoi amasung mapaldagi lakpa miyoi singbo ikai khunaba uli adubu lamdam asigi identity amasung senabi sing kari sunataba karbar gidamak kainanaba honaragabadi maduda lub asina yengbang ngamloi hairi serul asina makha taraduna hai Kanglaina kwaliba mafam sing asi Manipur state haina khangnariba mitai maitai amasung tangkhul sina sana laibak haina khangnariba Manipur Nagaland Assam amasung Arunachal Pradesh asini hairi Manipur University da makhal makha kaya gi department kaya hangduna leiriba asida tongan tongan ba state sindagi mahai tamba lakliba si aikhogi sakthok saningai ni haina Manipur University gi vice chancellor N Lokendrona phungdokri wafam asi ngasi Manipur University gi Fine Arts Department da pangdokhiba valedictory function da athoiba mithungnen gi warol piraduna haikibani vice chancellor N Lokendro renowned artist B Banamali Sharma amadi Department of Fine Arts ki Head of Department Professor N Aruna tharm aduda athoba mithungnen wen saruyakhi tharm aduga mari lenena N Lokendrona makha tarduna hai atopa state singa yengnabada Manipur University da Fine Arts Department asi yamna thengna hangdoklabasu bronze casting asi Manipur University natana yumthangnaba state sindagi ahan oina hangdokpani haina su phungdokhibaga lunena loisilakpa workshop asibu mapung fananaba honnabada ahing nungthil khangdana saruya khiba miyoi singbusu thagap phungdokhi tharmadugi saruk ama oina workshop adura saruya khiba miyoi singda certificate su yentokhi They knew and they dreamt that in Manipur we have tremendous, large number of talent, particularly in the field of music, culture, art, because these are our strong points. Actually, these areas are our unique selling points. Universal Farmers Organization Khangabongna Thawal District na kon mafam singda leriba lawi singda numini subna ahongma mamalda urea har yenbagi tharam khangabok part 3 lamlong tangkhalekai community hall pangthokri lofam singda lebak lehau mangsilakpa kaya asdagi kharadang oibasu kananaba arbuscular mycorrhizal fungi AMF bio fertilizer mukta power su lomi prajasina khusinaki mukta power sina pambibu masamo fanba lehau sethanba control toba soil quality fanba yauna kanaba kaya piri Universal Farmers Organization Khangaboki Secretary Moirangthe Munalna haikibada Agri Department tagi urea har asi ataba mamalda phanghanjaba lomi isirenau sina matam chane isa isagi logi khasna thibinaba pungning sinbaga lunena karigumba logi khasna asi matam sana thidrabadi Universal Farmers Organization khangabongna urea si har subsidized rate home delivery taunaba sem sadna leri kanagumna yaningdaba lerabadi organization ni WhatsApp number 8974821377 da message amadi comment thabiraknaba hairi ing soglisingani kungani thoi kunga humdoi gi oina rabi amadi pre kharif crop ki lomi singna dakar leiba har sing pibirakhiba Manipur Lengak Agriculture Minister Director Agriculture Sanjan Thong District Agriculture Officer Thawal staff singbu thagatpa phongdokhibaga lunena makha tarakpada lomi sing yaifnaba lowu singuga baileinaba polam sing quality leiba subsidized rate ta phangan birakani haibagi asetpa thajaba thamakli State Sida Sangsiliba War on Drugs 2.0 gi saruk ama oina Narcotic Affairs of Border na PS ki team amana ngarang Julalen 3rd Avenue Road Imphal da Maruti Alto car amasung Bolero thauduna lakpa miyoi ani dagi brown sugar kg ahunga gram kuntramdoi fagat pangam khriadi na PS ki team na brown sugar konana faraba miyoi sing andudi Tauthang Beng Cycle Kangbupi district tagi Paugin Thang Tauthang Seini Phuni Thoi apokpa Sole Tauthang amsung Yanggobung Village More Technopal District tagi Khaijangmang Tauthang Sei Kunthagumdoi apokpa Ngamja Pau Tauthang Kawi Hari makhoi ani ngarang na PS ki kangmu amana
Imphal West PS ki team amaga loinena Dulaland 3rd Avenue Road Imphal da miyoi khara yamlaba narcotic drugs sing pudana satle haibagi pau phangmaragi mafam aduda sangsinna frisking checking sathabada Paugin Thang Tau Thang na Bolero registration number NL0786161 amasung Khaijangmang Tau Thang na Maruti Alto car registration number AS05E2829 asi thaudana lakhi aduga police team asna khamdana check tawa matamda makhoi anina purakpa polythene khaw manungda brown sugar kg ahum dasmik ahum yormadagi makhoi animak na PS na phaki hari na PS na drugs singa korana farba Paugin Thang Tau Thang amsung Khaijangmang Tau Thang anigi mathakta NDPS ki makhada FIR register tawduna makha taba legal action lokhatpa hokre hari Justice Committee on Anglo-Manipuri War 1891 Martyrs and Freedom Fighters Kanglai Park Manipur na leptana pangtoktuna lakpagom sehi sigi oinasu ningthemsa ningsing Luf Amadi DLCYC Thawal Athokpang Puna Kusamnana Sinduna ngasi Englishing ani lising amaga chanipan mafuramathoi Anglo-Manipur War da Imaleba ki ningtamba mang ngaknabagi damak thawaina ponthapi khraba athawa sanakhya Yaskulakpa Masai Bungo Sengoi Sana Amadi Unsung Hero Singi Mafamda Ikai Khonaba Utuna Haikaleka Tamagi Tharam Thawal Athokpam Kawila Makhwang Lampak Taleba Anglo-Manipuri War 1891 Ningsing Khubamda Pangtokri Tharam Adura Khangabok SCG Hanagi MLA Okram Landwani Devi Thawal Municipal Council Gi Caretaker Chairperson Thongam Syamo Justice Committee Chairman Ais Ibotombi Khuman Sanakhya Singlin Sanagi Dissident RK Megazit Sanakhya Sengoi Sanagi Dissident RK Sanatombi Devi Amadi DLCYC Thawal Athopang President Dr. L. Romendrona Athaba Mithung Singona Sarwyaki Tharamgi Wahok Dokpiraduna Justice Committee Gi Convener T. Birjitna Hai Imaleba Ki Ning Tambangak Nabagidamak Thawaina Ponthapi Kraba Sanakhya Yaskulakpa Amadi Masai Bungo Sengoi Sanagi Thawal Athopamda Leriba Khubam Asda Lengakna Matik Saba Miyamna Haikat Lekat Tamjaba Yabagi Mafam Amanga Sifhawa Sambidaba Si Athuba Matamna Miyeng Sambiduna Semina Wafam Tamlaki Mahangna Makhata na Hai Ngasi Fawda Justice Committee na Anglo-Manipuri War Athubada Aduda Laikhidraba Ipaipu Sing Adugi Khongol Liba Matamda Hawjik Fawda Miyoi Marfugani Pangi Khongol Liba Phangdi Masigi Manungda Miyoi AR Infalgi Azadi gi Amrit Mahotsav Ngakpigani Mahotsav ki Saruk Ama Oina Sahi Amasumna Nomajing Khuding Sathakhiba Program Amada Miyoyang Khemegi Punsima Wari Sing Sandoktuna Lebak Miyamda Khangan Bangam Khri Tungda Horliba Naharul Singda Aikhoigi Athoba Ipa Ipu Sing Asigi Mari Makhong Ningthina Khanghau Nabagidamak Makhata na Justice Committee na Athoba Sing Adugi Khongol Lerpa Miyam na Sumateng Pangbiyo Haina Wafam Sing Thamki October November Sibo Zatara Lake Aduna Justice Committee na Sibo Kasan Kotarapa Madi Lebang Yango Patanina Paduna Sibo Zatara Justice Committee Oina Program Si Anglo-Manipuri Warga Open Kalika Tampi Forum Si Taraka Taria Forum Si Equity when Pampu Satana Lasavani Masi Lebang Yangi Mating the Justice Committee the Yana Paksana Amadi Lipta na Pampu Manjabasi Lebang Yangi Hotel Begin Habis Masu Yaman Konsen Scarlet Eye Care and Contact Lens Koba Eye Care Center among Asi Thawalda Leba 16AR Cop B Company Gi Major Asem Rahulna Haunabi Matung ina Thawal Athokpam HDFC Bank Manakta Hogdokre Eye Care Center Adu Hangdupaga Mai Lenina Center Sigi Managing Director and Biswajitna Phungdorkada Scarlet Eye Care na Haukiba Sahi Lisang Sina Manipuri Tongan Mafam Sing Koina Setuna Eye Care Sing Pangthokpa Amadi Miyamda Glass Amasung Frame Sing Subsidized rate pibagi service pangthokuna lakli kanagumba selgi awaba mayoknaba miyoisingda hena khudong sananaba amadi centers de leriba ehinba khulai sing sinaduna thawong mawong tana layengba ngamnanaba haduna tangai fadana ngasi akagnaba center ama hangjabani makhata na su Scarlet Eye Care na leptana mafam kaya da satuna
kem sing pangthokigani haina phungdorli eye center hangdokpagi thoram aduda center asigi eye specialist Dr. Lisam Surbala yauna staff kaya su saruyaki Sons of Khangabok Sok WhatsApp group na Khangabok Laipat Lekai da Leiba Mapa Mamasu Amta Leitraba Masagi ni Habada Mansang Amta Leitraba Haujik Kini Anmak Fail Odina Hospital Laying Setaduna Ladiba Elangbam Sanathoi Elias Nganbagi Mafamda Selo ina Lupali Sing Kungamangagi Senfam Tengbang Kri WhatsApp group asigi admin El Sanjoina Lusinguna Sakhiba Tengbang Khongset Nganbagi Mayamba Amadi Lekai Dugi Club ki naharul sinda senfam adu kusinaki group asigi members singa angam senfam khagan aduna senfam adu tengbang khibini hairi General Secretary in charge MCCCM headquarter gi pastor Senjamna Thadorpa Serol Amada Ibungo Jesus na malemda leriba miyoiba punamakki dama Pap ki usin oina cross ta sikhiba numit Good Friday na lakpa amasung ibungo Jesus Christ na mongfambu maithiba piraduna asibabu joy tawduna hingalakhiba numit Easter Sunday na lakpada irimda Manipur asida leiriba mipung khudimakna nungayai fana tangdulaitana amadi ingthaba ireibak ama oirisanu haina Mitai Christian Churches Council Manipur MCCCM gi maikedegi yai paujel pirakli Lagliba April 3 English singani kungo humdoida pangthokani haina lepkhiba veterinary officers singi oiba interview adu April 3 asi Good Friday gi general holiday oibana lakadar we April 3 English singani kungo humdoida oina soidana pangthok sergani haina Chief Executive Director Manipur Livestock Department Board MLDB Manipur na lauthokre Chief Minister Nongthomam Biren Singh, Health Minister Dr. Sapam Ranjan Singh na Moirang Assembly Constituency gi MLA Thongam Santi Singh na Community Health Center CIC Moirang Hospital Building matamga sanadaba building oi haijabadagi MLA TS Santi Singh na CM amadi Health Minister Dr. Kana hajaduna CIC Moirang Hospital building athuba matamda sabinarba hajarabada yabiraduna building saba hongnaba department gi EE amadi staff local CSO sing yauna building sanaba mafam measurement tawba hokre hairi makha tabada sanabagi pau pijari thasigi taretagi horaga mapan fawa numit humni sumna Guwahati Pan Bazar gi Cotton University Indoor Stadium da sathagadoriba 3rd International Games English singani kungo humdoida saruk yarunaba ngasi Miss Martial Arts ki Sanroi Singh Mari Suba AR gi Major Isen ki kona singjamai singama khongdagi flag off tawkhri flag off aduga mari lenina CYCL club ki advisor singakham konjengbana phungdokhibada Bangladesh Bhutan Nepal Sri Lanka Pakistan Afghanistan Maldives amadi India na yumbu oina saruk yariba ahum suba International Games English singani kungo humdoi asida Manipur gi oina sanaroi yankhaimari coach ani amadi official ahumna saruk yargani sanaroi singnasu thawai haksang yauna sanduna gold medal kaya laruktuna lamdam asigi mingsat purakpa warsanu haiki maruba pau amung hana Urkhul district ta series 9 bomb pokhai hemeda senaba nupi ani police commando gi team amana fare hairi CMN bire nangasi khungang sasi yum sangsi campaign hawdokre Eviction gi mayokta miyamna singmairong da khongjang sengsin khri NS2 gi saruk yauna singmairong gi akoi momfam singda pung 12 gi ban kaukhri BJP gi nifu marirak subama pokumon palan thoram pangthokri laibak asi hena mapangal karhanaba amuhana wasak minersi haina Chief Minister N Birena phungdokri
अमुकोना लाइरबा पनखै मखादा लेबा इमुंग सिंगी क्लास अमदैना तरा फाव तमलिबा महिरोय सिंदा लेमना लारिक मतेंग पांखरी तदी ममी टीवी न्यूज़ के आहान प्राइम टाइम मतंग सिलोसिंजरी मियेंग ताबिरिबा पुनमपु अमकाना उंजरी Mami TV na Chayol gi oina sandok jariba adom gi wahang aikho gi pakhu lakliba tang tare Friday numit asi malem gi oina World Health Day ni numit asi ga mari leinana hozik naha singna thengariba psychological and emotional problems hai riba hiram asida expert oina saknai raba Dr. S Gojendra Head of Department Psychiatric RIMS Infan adom gi pukning wakhal nuaitaba kaya do doctor ga hakthing dana tanabiyo pizza riba number asida video call to biro lakliba tang tare numidangi pung tare